ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯍꯨꯏ ꯍꯧꯗꯣꯡꯁꯨ ꯅꯨꯡꯁꯤꯅꯕ꯭ꯔꯥ 8ꯁꯨꯕ ꯇꯥꯡꯀꯛ꯫ ꯂꯩ ꯍꯨꯛꯅꯕ ꯂꯣꯏꯔꯦ꯫ ꯕꯣꯔ ꯀꯩꯅꯥ ꯑꯅꯤꯒꯤ ꯃꯥꯏꯊꯣꯡꯗꯨꯗ ꯏꯁꯨꯛ ꯁꯨꯛꯊꯅꯩ꯫ ꯏꯃꯨꯡꯗ ꯀ꯭ꯋꯥ ꯂꯥꯟꯅꯕꯒꯤ ꯆꯪꯂꯛꯏ꯫ ꯑꯍꯥꯟꯕꯗ ꯕꯣꯔꯅ ꯀꯩꯅꯥꯗ ꯀ꯭ꯋꯥ ꯂꯥꯜꯂꯤ꯫ ꯀ꯭ꯋꯥ ꯂꯥꯟꯕꯒꯤ ꯈꯨꯠꯇꯣ ꯄꯥꯏꯁꯤꯜꯂꯛꯄꯗ ꯅꯨꯡꯁꯤꯊꯣꯏꯕꯤ ꯃꯥꯒꯤ ꯁꯥꯎꯅꯤꯡꯕꯒꯤ ꯀꯟꯊꯤꯗꯣ ꯕꯣꯔꯗ ꯇꯥꯏꯅꯩ꯫ ꯄꯥꯝꯃꯨꯕꯒꯤ ꯈꯨꯠꯇꯨꯗ ꯈꯨꯖꯤꯟ ꯑꯁꯥꯡꯕꯗꯨꯅ ꯆꯞꯄꯒ ꯄꯥꯏꯁꯤꯜꯂꯤ꯫ ꯄꯥꯝꯃꯨꯕꯁꯨ ꯈꯥꯡꯖꯤꯜꯂꯤ ꯑꯅꯥꯕꯗꯣ, ꯑꯗꯨꯒ ꯋꯥꯈꯜꯗ ꯈꯜꯂꯛꯏ, ꯑꯣ ꯍꯧꯔꯦꯗꯅ ꯂꯥꯛꯅꯕ, ꯑꯩꯕꯨ ꯀꯔꯤ ꯅꯨꯡꯒꯤ ꯂꯨꯍꯣꯡꯕ ꯌꯥꯔꯨꯕꯅꯣ? ꯏꯇꯩꯃꯅ ꯐꯣꯇꯣ ꯌꯦꯡꯉꯣ ꯍꯥꯏꯕꯗꯨꯗ ꯌꯦꯡꯖꯔꯝꯃꯁꯨ ꯐꯔꯝꯒꯗꯕꯅꯤꯗ꯫ ꯀꯩꯅꯥꯅ ꯑꯃꯨꯛ ꯂꯥꯜꯂꯤ ꯀ꯭ꯋꯥꯗꯣ, ꯑꯗꯨꯗꯁꯨ ꯈꯨꯖꯤꯟ ꯑꯁꯥꯡꯕꯗꯨꯅ ꯊꯤꯟꯗꯠꯂꯤ꯫ ꯄꯥꯝꯃꯨꯕ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯦ꯫ ꯃꯤꯃꯥꯡꯅꯤꯒ ꯈꯪꯗꯈꯩ ꯃꯃꯤꯠꯇꯣ ꯈꯥꯅ ꯅꯨꯡꯁꯤꯊꯣꯏꯕꯤꯗ ꯌꯦꯡꯂꯛꯏ꯫ ꯂꯣꯏꯔꯦ ꯊꯣꯛꯑꯁꯤ꯫ ꯆꯪꯃꯤꯟꯅꯔꯛꯄ ꯕꯣꯔ ꯃꯃꯥꯟꯅꯕꯁꯤꯡꯗꯨ ꯕꯣꯔꯗꯨꯕꯨ ꯀꯩꯅꯥ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯁꯣꯛꯇꯅꯕ ꯀꯣꯜꯂꯒ ꯄꯨꯊꯣꯛꯈꯤ꯫ ꯕꯣꯔ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯅꯨꯡꯁꯤꯊꯣꯏꯕꯤ ꯀꯞꯄꯒꯤ ꯃꯍꯨꯠꯇ ꯋꯥꯔ ꯍꯧꯔꯛꯏ꯫ ꯑꯀꯟꯕ ꯋꯥꯔꯅꯤ, ꯊꯔꯠ ꯋꯥꯔꯜ ꯋꯥꯔꯅꯤ꯫ ꯏꯅꯝꯃ, ꯑꯩ ꯑꯁꯤ ꯅꯨꯄꯥꯁꯦ ꯄꯥꯝꯗꯦ, ꯑꯩ ꯊꯤꯟꯕꯤꯒꯅꯣ꯫ ꯊꯣꯏꯕꯤ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯁꯦ ꯍꯥ? ꯑꯩꯈꯣꯏ ꯅꯪꯒꯤ ꯑꯌꯥꯕ ꯌꯥꯎꯔꯒ ꯅꯠꯇ꯭ꯔꯣ ꯂꯨꯍꯣꯡꯕꯒꯤ ꯍꯥꯏꯅꯈꯤꯕꯗꯣ? ꯑꯩꯅ ꯅꯨꯄꯥꯁꯤꯒꯤ ꯐꯣꯇꯣ ꯌꯦꯡꯉꯣ ꯍꯥꯏꯕꯗ ꯅꯪ ꯌꯥꯈꯤꯕ꯭ꯔꯣ? ꯑꯗꯨꯏꯁꯨ ꯄ꯭ꯂꯤꯖ ꯏꯅꯝꯃ, ꯑꯩ ꯅꯨꯄꯥꯁꯦ ꯄꯥꯝꯗꯦ꯫ ꯅꯨꯄꯤꯗ ꯐ꯭ꯂꯠ ꯌꯥꯝ ꯇꯧꯕ ꯅꯨꯄꯥꯅꯤ꯫ ꯈꯪꯉꯦ, ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯂꯃꯟ ꯈꯨꯝꯗꯒꯤ ꯇꯧꯔꯝꯒꯅꯤ꯫ ꯊꯣꯏꯕꯤ, ꯁꯣꯅꯣ ꯊꯨꯡꯉꯛꯀꯅꯨ꯫ ꯅꯪ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ, ꯃꯤ ꯃꯃꯥꯡꯗ ꯏꯀꯥꯏꯀꯣ꯫ ꯅꯣꯏ ꯏꯀꯥꯏꯌꯦꯅ ꯄꯥꯝꯗꯕ ꯅꯨꯄꯥꯁꯤꯗ ꯑꯩꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯒꯗ꯭ꯔꯣ? ꯍꯥꯏ ꯀꯩꯗꯧꯅꯔꯦ ꯍꯥ? ꯀꯩꯅꯣ ꯋꯥ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯔꯤꯁꯦ? ꯂꯨꯍꯣꯡꯕꯁꯦ ꯆꯥꯛꯊꯣꯡꯕꯤ ꯁꯥꯟꯅꯕꯅꯦ ꯈꯜꯂꯤꯔꯣ? ꯑꯍꯦꯟꯕꯅ ꯈꯣꯟ ꯈꯔ ꯀꯜꯂꯞ ꯍꯥꯏꯔꯛꯏ꯫ ꯅꯨꯡꯁꯤꯊꯣꯏꯕꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯕꯗꯤ ꯃꯕꯨꯡ ꯑꯍꯦꯟꯕꯅꯤ ꯏꯃꯨꯡꯁꯤꯗ꯫ ꯄꯦꯔꯤ ꯄꯦꯔꯤ ꯀꯞꯈꯠꯂꯛꯏ꯫ ꯑꯗꯒꯤꯗꯤ ꯅꯨꯡꯁꯤꯕꯤꯒ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯁꯨ ꯀꯞꯄꯛꯏ꯫ ꯌꯥꯔꯦ, ꯀꯞꯁꯤꯟꯅꯅꯨ꯫ ꯅꯣꯏ ꯑꯝꯇ ꯑꯩꯅ ꯅꯨꯡꯁꯤꯗꯦ꯫ ꯑꯩꯅ ꯄꯥꯝꯗꯕ ꯅꯨꯄꯥꯁꯤꯗ ꯅꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯄꯤꯔꯤ ꯅꯠꯇ꯭ꯔꯣ? ꯀꯞꯀꯅꯨ, ꯇꯥꯅꯤꯡꯗꯦ꯫ ꯂꯩꯕꯤꯔꯣꯏ ꯅꯣꯏꯒꯤ ꯅꯌꯨꯝꯁꯦ꯫ ꯁꯥꯎꯅ ꯀꯞꯄꯒ ꯊꯧꯔꯛꯏ꯫ ꯁꯨꯃꯥꯡꯗ ꯃꯄꯥꯒ ꯄꯥꯔꯤꯒ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯀꯣꯜꯂꯒ ꯑꯃꯨꯛ ꯀꯞꯄꯤ꯫ ꯑꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯒꯥꯔꯤ ꯀꯥꯈꯠꯂꯦ꯫ ꯈꯪꯅꯤ ꯃꯁꯤ ꯅꯨꯄꯥꯁꯦ, ꯃꯥ ꯑꯩꯅ ꯍꯣꯔꯦꯟ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ꯫ ꯃꯥꯗꯤ ꯂꯨꯍꯣꯡꯗꯣꯏꯁꯦ ꯑꯩꯒꯅꯤ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ꯫ ꯃꯥꯅ ꯌꯥꯔꯛꯏꯁꯦ ꯑꯩꯉꯣꯟꯗ ꯂꯃꯟ ꯈꯨꯝꯗꯦ ꯈꯜꯂꯒ ꯁꯣꯏꯗꯅ ꯌꯥꯔꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯅ ꯑꯣꯏꯅ ꯃꯥ ꯂꯩꯅꯤ ꯍꯥꯏꯕꯁꯦ ꯃꯥ ꯈꯪꯗ꯭ꯔꯤꯅꯦ꯫ ꯍꯦꯛ ꯌꯧꯕꯒ ꯄꯣꯠꯂꯣꯏ ꯁꯤꯕꯒ ꯍꯣꯔꯦꯟ ꯀꯥ ꯃꯅꯨꯡꯗ ꯆꯪꯂꯛꯄꯒ ꯃꯥ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯦꯗꯣ ꯈꯪꯍꯜꯂꯅꯤ꯫ ꯕꯣꯔ ꯃꯌꯨꯝ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯤꯉꯩꯗ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯅꯥ ꯃꯩ ꯑꯣꯛꯂꯒ ꯄꯨꯁꯤꯜꯂꯦ꯫ ꯄꯣꯠꯂꯣꯏ ꯊꯣꯛꯄꯁꯨ ꯂꯣꯏꯔꯦ꯫ ꯂꯥꯛꯏꯕ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯌꯨꯝ ꯍꯟꯅꯕ ꯊꯣꯛꯄ ꯍꯧꯅꯔꯦ꯫ ꯏꯆꯥ ꯊꯣꯏꯕꯤ, ꯅꯪꯒꯤ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯐꯥꯊꯕ ꯇꯝꯃꯨ꯫ ꯅꯪꯒꯤ ꯅꯔꯥꯏꯕꯛꯅ ꯃꯐꯝꯁꯤꯗ ꯂꯩꯌꯨ ꯇꯝꯂꯝꯂꯕꯅꯤ꯫ ꯌꯦꯡꯉꯣꯏ, ꯍꯣꯔꯦꯟ ꯏꯌꯥꯗꯣ ꯆꯪꯂꯛꯄꯗ ꯇꯊꯤ ꯆꯩꯕꯤꯒꯅꯨꯀꯣ꯫ ꯊꯣꯏꯕꯤ, ꯅꯪ ꯋꯥꯈꯜ ꯇꯥꯎꯀꯣ꯫ ꯇꯞꯅ ꯃꯥꯏꯅ ꯍꯩꯅꯖꯔꯛꯆꯅꯤ꯫ ꯃꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥ ꯉꯥꯡꯒꯅꯨꯀꯣ꯫ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯄ ꯃꯥꯜꯂꯤ ꯊꯣꯏꯕꯤ ꯀꯞꯊꯔꯛꯏ꯫ ꯅꯨꯄꯤ ꯊꯤꯟꯕ ꯂꯥꯛꯂꯝꯕ ꯃꯤ ꯃꯈꯩꯁꯨ ꯍꯟꯅꯈ꯭ꯔꯦ꯫ ꯆꯥꯏꯔꯝꯕꯁꯤꯡꯗꯣ ꯂꯣꯏꯁꯤꯜꯂꯤ꯫ ꯂꯩꯀꯥꯏꯗꯨꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗꯣ ꯆꯪꯂꯛꯏ꯫ ꯏꯅꯝꯃ, ꯅꯪ ꯉꯁꯥꯏ ꯌꯥꯝ ꯐꯖꯩꯀꯣ꯫ ꯊꯦꯡꯛ ꯌꯨ꯫ ꯑꯗꯨ ꯏꯅꯝꯃ, ꯑꯩꯈꯣꯏ ꯗꯥꯅꯥꯎꯁꯦ ꯅꯣꯏ ꯑꯅꯤ ꯀꯌꯥꯝ ꯀꯨꯏꯅ ꯅꯨꯡꯁꯤꯅꯩ? ꯃꯥꯗꯤꯅꯦ ꯅꯨꯄꯤ ꯀꯣꯏꯗꯕꯅꯦ, ꯈꯥꯏꯕꯗꯤ ꯌꯥꯝ ꯀꯟꯕꯅꯦ꯫ ꯅꯨꯡꯁꯤꯅꯗꯦꯗ, ꯉꯁꯥꯏ ꯃꯥꯟꯗꯣ ꯃꯌꯥꯏꯗ ꯎꯕꯗꯣ ꯑꯗꯨꯅ ꯑꯍꯥꯟꯕꯅꯤ꯫ ꯍꯥ, ꯑꯁꯦꯡꯕꯩꯔꯣ? ꯑꯧ꯫ ꯍꯥꯏ ꯄ꯭ꯔꯤꯌꯥ, ꯂꯛꯁꯃꯤ, ꯅꯣꯏ ꯅꯅꯝꯃꯗꯨꯕꯨ ꯀꯧꯔꯛꯎꯅꯦ, ꯆꯥꯛ ꯆꯥꯃꯤꯟꯅꯔꯁꯦ ꯍꯥꯏꯌꯨ꯫ ꯑꯧ ꯏꯅꯝꯃ꯫ ꯁꯣꯝꯗꯅ ꯔꯥꯖꯁ꯭ꯔꯤ ꯄꯥꯝꯃꯨꯕꯗ ꯐꯣꯟ ꯀꯟꯅ ꯇꯧꯔꯤ꯫ ꯄꯥꯝꯃꯨꯕ, ꯅꯪꯅ ꯂꯩꯁꯦ ꯀꯥꯏꯗꯅꯣ? ꯀ꯭ꯂꯥꯁꯤꯛ ꯍꯣꯇꯦꯜꯗ꯫ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯑꯗꯨꯗ? ꯕꯦꯆꯤꯂꯔ ꯄꯥꯔꯇꯤꯅꯤ꯫ ꯍꯥꯏ, ꯊꯨꯅ ꯂꯥꯛꯑꯣ, ꯏꯃꯔꯖꯦꯟꯁꯤꯅꯤ꯫ ꯀꯩꯗꯧꯔꯒꯦ ꯏꯇꯩꯃ? ꯅꯨꯄꯤꯗꯣ ꯃꯄꯥꯝꯗ ꯆꯦꯟꯈ꯭ꯔꯕꯣ? ꯆꯦꯟꯁꯦ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤꯅꯦ꯫ ꯑꯧ, ꯂꯥꯛꯑꯦ꯫ ꯚꯥꯏ, ꯑꯩ ꯆꯠꯂꯒꯦ, ꯌꯨꯝꯅ ꯀꯧꯔꯛꯏ꯫ ꯃꯌꯥꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯣꯏ ꯁꯤꯟꯅꯔꯝꯂꯕꯅꯤ꯫ ꯚꯥꯏ, ꯍꯣꯔꯦꯟ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏꯍꯦ꯫ ꯅꯨꯡꯉꯥꯏꯅꯤ꯫ ꯊꯔꯠ ꯋꯥꯔꯜ ꯋꯥꯔ ꯁꯣꯛꯅꯕ ꯆꯠꯂꯤꯕꯅꯦꯗꯤ ꯅꯣꯏꯅ ꯈꯪꯗ꯭ꯔꯤꯕ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯌꯨꯝ ꯌꯧꯔꯛꯑꯦ꯫
ꯄꯥꯝꯃꯨꯕ ꯃꯇꯩ ꯃꯅꯥ ꯀꯧꯁꯤꯟꯗꯨꯅ ꯆꯥꯛ ꯄꯤꯖꯔꯦ꯫ ꯄꯥꯝꯃꯨꯕ ꯌꯥꯔꯦ ꯈꯔ ꯂꯦꯝꯍꯜꯂꯣ꯫ ꯀꯩꯒꯤꯅꯣ? ꯊꯣꯏꯕꯤꯅ ꯆꯥꯅꯕꯅꯤ꯫ ꯑꯁ 이때마 호렌 앵건도 뭐 란따로까니 아리엠부 비제이에나 하이 쩌나비니네 오 아리엠부 짜부기 쩌나비수 레이보래 어두이디에 와칼다 ꯑꯩꯅ ꯉꯝꯗꯅꯗꯤ ꯑꯩꯒꯤ ꯑꯔꯦꯝꯕ ꯄꯤꯖꯔꯦꯗꯅ ꯅꯪ ꯑꯩꯅ ꯉꯝꯂꯦ ꯃꯤꯁꯦꯁ ꯊꯣꯏꯕꯤ ꯂꯩꯁ꯭ꯔꯝ ꯆꯥꯛꯁꯪꯗꯒꯤ ꯊꯣꯛꯂꯝꯗꯥꯏ ꯌꯥꯝ ꯀꯔꯦꯝꯅꯕ ꯃꯑꯣꯡꯗ ꯅꯣꯛꯐꯦꯠ ꯄꯩꯔꯞꯅ ꯅꯨꯡꯁꯤ ꯊꯣꯏꯕꯤꯗ ꯌꯦꯡꯂꯝꯃꯤ ꯅꯨꯡꯁꯤ ꯊꯣꯏꯕꯤꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯥꯟꯅ ꯈꯟꯈ꯭ꯔꯦ ꯂꯨꯍꯣꯡꯕꯁꯦ ꯄꯥꯝꯃꯨꯕꯅ ꯊꯧꯑꯣꯏꯀꯤ ꯇꯧꯔꯤꯅꯦꯅ ꯊꯣꯏꯕꯤ ꯅꯪꯅ ꯄꯥꯝꯃꯨꯕꯒꯤ ꯄꯨꯈꯝꯗꯨꯗ ꯆꯥꯔꯣ 이제 야니 ꯑꯩ ꯃꯥꯒꯤ ꯄꯨꯈꯝꯗ ꯆꯥꯕ ꯑꯩ ꯑꯔꯦꯝꯕ ꯆꯥꯗꯤꯌꯦ ꯍꯩ ꯇꯧꯍꯩꯗꯤꯅꯦ ꯁꯦꯁꯦ ꯆꯥꯔꯣ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯦ ꯊꯕꯛꯁꯨ ꯂꯣꯏꯁꯤꯟꯅꯔꯦ ꯅꯨꯡꯁꯤ ꯊꯣꯏꯕꯤꯁꯨ ꯃꯦꯀꯞ ꯔꯤꯃꯨꯚ ꯇꯧꯔꯤꯉꯩꯅꯤ ꯄꯥꯝꯃꯨꯕ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯅ ꯍꯥꯏꯔꯪ ꯆꯪꯂꯛꯏ ꯑꯗꯨꯒ ꯑꯁ ꯕꯨꯠ ꯃꯥꯜꯂꯦ ꯅꯪꯗꯤ ꯉꯁꯥꯏꯗꯤ ꯀꯤꯕꯒꯤꯔ ꯈꯔ ꯌꯦꯡ ꯌꯥꯔꯝꯃꯤ ꯁꯤꯗꯤ ꯄꯨꯔꯥ ꯕꯨꯠ ꯊꯣꯏꯆꯥ ꯐꯤꯂꯝꯒꯤꯗꯣ ꯑꯗꯨ ꯃꯥꯜꯂꯦ ꯅꯨꯡꯁꯤ ꯊꯣꯏꯕꯤ ꯑꯗꯨꯝ ꯇꯥꯏ ꯈꯨꯝꯗꯦ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯦ ꯑꯁ ꯑꯁꯤꯃꯛꯅ ꯅꯪꯁꯦ ꯅꯨꯄꯥ ꯐꯪꯗꯅ ꯂꯩꯔꯝꯗꯤꯖꯥꯅꯤ ꯑꯗꯨꯗ ꯐꯖꯈ꯭ꯔꯕ ꯄꯥꯝꯃꯨꯕ ꯑꯩꯕꯨ ꯎꯔꯨꯕꯗꯩ ꯉꯥꯎꯈꯤꯗꯅ ꯀꯣꯏꯇꯥꯟ ꯍꯦꯛ ꯇꯥꯟꯅꯈꯩ ꯑꯩꯕꯨ ꯅꯝꯗꯅ ꯅꯪꯅ ꯍꯦꯛ ꯐꯥꯕꯤꯗ ꯑꯣ ꯑꯩꯁꯦ ꯄꯪꯉꯤꯗꯀꯣ ꯃꯤꯅ ꯁꯛ ꯐꯖꯕ ꯅꯨꯄꯥꯗꯤ ꯅꯨꯄꯤ ꯑꯊꯤꯕꯤ ꯂꯧꯋꯦ ꯍꯥꯏꯅꯕꯗꯣ ꯆꯨꯝꯃꯦꯗꯅ ꯑꯩ ꯑꯊꯤꯕꯤ ꯐꯪꯉꯦ ꯑꯁ ꯄꯦꯜꯂꯦ ꯅꯨꯡꯁꯤ ꯊꯣꯏꯕꯤ ꯌꯨꯝꯗꯒꯤ ꯈꯔ ꯁꯥꯎꯅꯤꯡꯂꯛꯄꯒ ꯄꯥꯝꯃꯨꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯩ ꯍꯦꯛꯇ ꯍꯧꯈ꯭ꯔꯦ ꯊꯣꯛ ꯍꯦꯛ ꯏꯟꯊꯣꯛꯏ ꯑꯃꯗꯨꯗꯤ ꯌꯨ ꯉꯥꯎꯔꯤꯕꯒꯤ ꯈꯣꯡꯗ ꯆꯨꯝꯅ ꯂꯦꯞꯄ ꯉꯝꯗ꯭ꯔꯤꯕꯅꯤ ꯅꯨꯡꯁꯤ ꯊꯣꯏꯕꯤꯅ ꯐꯣꯔꯁꯀ ꯂꯣꯏꯅꯅ ꯏꯜꯂꯛꯄꯗꯨꯗꯗꯤ ꯇꯥꯏꯜ ꯃꯊꯛꯇꯨꯗ ꯁꯜꯂꯒ ꯇꯥꯏ ꯀꯣꯛꯇꯨꯁꯨ ꯃꯐꯝ ꯑꯃ ꯈꯪꯉꯦ ꯌꯩꯁꯜꯂꯤ 이마가 ꯀꯧꯕ ꯅꯪꯍꯧꯗꯦ ꯍꯧꯔꯦ ꯊꯔꯠ ꯋꯥꯔꯜ ꯋꯥꯔ ꯍꯧꯔꯦ ꯍꯤꯡꯆꯥꯕꯤ ꯅꯋꯥ ꯐꯨꯕꯤ ꯐꯥꯕꯅ ꯅꯪꯅ ꯑꯩꯕꯨ ꯐꯥꯔꯒ ꯑꯩꯅ ꯅꯪ ꯐꯥꯏ ꯍꯥꯏꯗꯤ ꯀꯔꯤ ꯅꯪ ꯍꯧꯖꯤꯛ ꯀꯔꯤ ꯄꯥꯝꯃꯤ ꯈꯨꯝꯃꯣ ꯍꯧꯒꯠꯂꯣ ꯅꯪ ꯈꯪꯅꯤ ꯅꯪ ꯍꯧꯒꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯕꯦꯂꯦꯟꯁ ꯄꯨꯕ ꯉꯝꯗꯕꯗꯒꯤ ꯑꯃꯨꯛꯀ ꯇꯨꯁꯜꯂꯤ ꯅꯨꯡꯁꯤ ꯊꯣꯏꯕꯤ ꯆꯤꯡꯈꯠꯄꯤꯕꯗꯤ ꯂꯥꯏꯔꯗꯅ ꯍꯟꯅ ꯌꯦꯡꯗꯦ ꯎꯆꯤꯟ ꯍꯧꯒꯠꯂꯤ ꯈꯪꯅꯤ ꯅꯪ ꯈꯪꯅꯤꯕ ꯀꯩꯗꯧꯗꯣꯏꯕ ꯍꯥ ꯅꯪ ꯐꯃꯨꯡꯒꯤ ꯃꯣꯟꯗꯣ ꯂꯧꯒꯦ ꯇꯧꯏ ꯅꯨꯡꯁꯤ ꯊꯣꯏꯕꯤꯅ ꯂꯥꯎꯔꯛꯏ ꯑꯣꯏ ꯑꯩꯒꯤ ꯄꯣꯠ ꯑꯝꯇ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯦꯛ ꯁꯣꯛꯄꯗ ꯅꯈꯨꯠ ꯊꯨꯗꯦꯛꯀꯅꯤ ꯑꯗꯨꯗꯤ ꯁꯣꯛꯏ ꯅꯪꯒꯤ ꯃꯣꯟ ꯐꯖꯕꯁꯦ ꯁꯣꯛꯑꯦ ꯑꯃꯗꯨꯗꯤ ꯉꯁꯥꯏꯗꯒꯤ ꯁꯥꯎꯅꯤꯡꯕ ꯀꯟꯊꯤꯗꯣ ꯂꯣꯏꯅ ꯄꯥꯝꯃꯨꯕꯗ ꯇꯥꯏꯅꯔꯦ ꯊꯥꯗꯣꯛꯑꯣ ꯃꯣꯟꯁꯦ ꯊꯥꯗꯣꯛꯑꯣꯏ ꯅꯪꯒꯤ ꯐꯃꯨꯡꯗꯤ ꯑꯄꯥꯛꯄꯤꯁꯤꯅꯤ ꯅꯪꯒꯤ ꯅꯠꯇꯦ ꯑꯩꯒꯤꯅꯤ ꯄꯥꯏꯔꯤꯁꯦ ꯑꯗꯨꯏꯁꯨ ꯅꯪ ꯅꯨꯡꯁꯤꯗꯕꯅꯤꯅ ꯇꯨꯝꯍꯜꯂꯣꯏ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯂꯩꯕꯅꯤꯅ ꯑꯗꯨꯏꯁꯨ ꯇꯨꯝꯗꯧꯔꯤ ꯑꯅꯤꯗꯣ ꯑꯉꯥꯡ ꯃꯆꯥ ꯍꯦꯛ ꯁꯥꯈꯩ ꯈꯠꯅꯔꯦ ꯅꯪꯅ ꯑꯩ ꯄꯥꯝꯕꯒꯤ ꯅꯠꯇ꯭ꯔꯣ ꯍꯥ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯂꯩꯕ ꯐꯃꯨꯡꯁꯤꯗ ꯇꯨꯝꯒꯦ ꯍꯥꯏꯁꯦ ꯅꯠꯇꯦ ꯄꯥꯝꯖꯗꯦ ꯅꯪꯗꯤꯅꯦ ꯕꯖꯥꯔꯗ ꯂꯩꯕ ꯑꯉꯥꯎꯕꯗꯨꯅ ꯐꯥꯎ ꯄꯥꯝꯕꯤꯔꯔꯣꯏ ꯑꯩꯗꯤ ꯂꯥꯏꯔꯗꯅ ꯑꯅꯤꯗꯣ ꯉꯪꯅꯔꯛꯄꯒꯤ ꯃꯈꯣꯜꯗꯣ ꯔꯥꯖꯁ꯭ꯔꯤꯁꯨ ꯇꯥꯔꯦ ꯄꯥꯝꯃꯨꯕ ꯊꯣꯏꯕꯤ ꯀꯩꯗꯧꯅꯔꯦ ꯑꯉꯥꯡ ꯃꯆꯥꯗꯨ ꯉꯥꯏ ꯄꯥꯝꯃꯨꯕ ꯃꯇꯩꯃꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ 이때마 ꯁꯤ ꯅꯨꯄꯤꯁꯦ ꯃꯋꯥ ꯄꯨꯏꯌꯦ ꯑꯩꯕꯨ ꯐ꯭ꯂꯣꯔꯁꯤꯗ ꯂꯥꯛꯇꯅ ꯏꯟꯊꯣꯔꯛꯑꯦ ꯐꯃꯨꯡꯗ ꯇꯨꯝꯍꯜꯂꯣꯏ ꯃꯣꯏ ꯃꯄꯥꯅ ꯂꯩꯕ ꯐꯃꯨꯡꯅꯤ ꯌꯥꯝ ꯍꯥꯏꯌꯦ ꯁꯤ ꯅꯨꯄꯤꯁꯦ ꯃꯥ ꯇꯧ ꯉꯝꯕꯤꯅꯤ ꯑꯩꯅ ꯒꯨꯋꯥꯍꯥꯇꯤꯗ ꯁꯤꯗꯥꯔꯠꯀꯤ ꯂꯨꯍꯣꯡꯕ ꯆꯠꯄꯗ ꯂꯥꯏ ꯍꯤꯡꯆꯥꯕꯤ ꯑꯃ ꯎꯅꯔꯦ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯃꯋꯥ ꯐꯨꯕꯤꯁꯤꯅꯤ ꯑꯩ ꯀꯤꯌꯦ 이제 마나 아이부 누파 팡드비 삭티비 ꯑꯩꯅ 마부 남ದ나 파ꯕ니 하이버니 ꯑꯗꯨꯏꯅꯤ ꯌꯥꯔꯦ ꯇꯣ ꯅꯣꯏ ꯑꯅꯤ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇ꯭ꯔꯦ ꯒ꯭ꯌꯥꯟ ꯇꯥꯅꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯄꯥꯝꯃꯨꯕ ꯅꯪꯒꯤ ꯃꯤ ꯀꯔꯦꯝꯅꯕꯤꯗꯣ ꯑꯗꯨ ꯇꯧꯅꯨ ꯂꯥꯎꯅꯕ ꯃꯈꯣꯜ ꯇꯥꯍꯜꯂꯛꯀꯅꯨꯀꯣ ꯀꯩꯗꯧꯅꯔꯤꯅꯣ ꯔꯥꯖꯁ꯭ꯔꯤ ꯑꯁ ꯇꯥꯃꯣ ꯑꯅꯤꯁꯦ ꯌꯥꯅꯗꯧ ꯃꯥꯟꯗꯦꯕꯨ ꯅꯪꯕꯨ ꯃꯁꯛ ꯈꯪꯅꯗꯦ ꯍꯥꯏꯗꯥꯏꯅꯦ ꯃꯣꯏꯅꯗꯤ ꯍꯥꯟꯅ ꯃꯁꯛ ꯈꯪꯅꯔꯒ ꯌꯥꯅꯗꯕꯖꯥꯅꯤ ꯑꯗꯨꯒ ꯂꯨꯍꯣꯡꯗꯧꯔꯤꯁꯦ ꯃꯣꯏ ꯃꯁꯥ ꯑꯝꯇ ꯈꯪꯅꯗ ꯃꯥꯜꯂꯦ ꯑꯁ ꯑꯩꯗꯤ ꯀꯝꯗꯧꯅꯦ ꯑꯅꯤꯗꯣ ꯐꯠ ꯄꯤꯊꯣꯛꯅꯤ ꯃꯁꯛꯅꯤ ꯀꯥꯏꯅ ꯍꯟꯗꯛꯇꯤ ꯍꯧꯔꯛꯁꯅꯨ ꯃꯁꯝꯁꯦ ꯇꯞ ꯇꯥꯅ ꯐꯣꯏꯅꯤ ꯑꯩꯅ ꯃꯥ ꯅꯨꯄꯤꯅꯦꯅ ꯁꯨꯝ ꯍꯟꯕꯤꯔꯒ
Nang handaka hairadi nabuktuda kutumsina thindawni. Nisaga loina hankre pamuba borgi phamungduda kage tawi. Oi, aduda tumba yaroi. Nangi phamungduda. Tumni aise nangni yadasu nangi nawa oirabani. Kaidawdiba kamdawdori. Mina tumba yaroi di yaroi haraga. Oi teima, aibu mana tumina se yadena phure. Nungsi thoibi chensilaga pamubagi machindo mensili. Aina naga kadaida tumina sena hai. Nang miyam nuste. Si hairaga khutna mana khutumna thinge tawi. Pamuba mit usalaga laithui. Nungsi thoibina mensileba khutto tapna lakthui. Aduga amuk haire. Nang naibu yadasu ibani matai mana oirabani. Matai mana tumina dradi kana kana tumina deba. Pamuba do kesilai. Nungsi thoibido masada kainoma fabugum tawi. Sontharake tawi. Adugadi fathandore. Oi, ai adugumba yaba mi nate. Adugumba harakano. Adudi nangni yaba si kaino. Homo chuba, aingonaga kesila kano. Hainade, ai adugumba yaba mi nate ko. Adudi ai famung angoba sida ngasi khakta tunggeba ko. Yam tumningeba. Yaroi. Yada to sungtum tumoy. Tumda to wai dum sangeda. Ai sida tungge haibani. Tumbam laiteba ai. Aigi famungda ai teimagi manaw nupi luhongba lakpasingdo tumawriyeba. Yare tumo. Aduga aingonda kesilakano. Homodongna ai hainade. Pamuba figa change tawdabida famungda kakhale. Aduga paijukto hek chingkhatpaga. Wow, si blanket sidi khupajama. Rose ngata ye. Karino ni sinu pasiba. Sono chuba jalo. Nungsi thoibisu phamung karamdaida maido fat muthali. Oi, kaigino mai muthali di mai thalo. Ai mai ngaladi tumba hinade. Ai di mai mamladi tumba yade. Mai thalo haibane. Nangi mo nakana lei belem to thalaga tumu. Tale, ai mai mamba yade haibane. Anaba hore haba. Nungsi thoibi phokhagali aduga mai on tawi. Kaino ha mai mambada nang siradro. Sige tawi. Pakale. Kiyeba aidi mai mambasi. Ai tumba yade. Namita tingkhattana usalo. Aduga dum uikradawni. Amuka mai muthatke tawi. Aduga di pamuba famungdagi phanchong thare. Aduga nungsi thoibi gi light off tawge tawriba khutto phai. Aina mai muthatpa yaroi yaroi. Aina namdana muthatkani. Aina mutharandradi kamdawba. Muthatkani na duija. Pamubana handakti thoibigi khut animakto fazili. Oi, khutsa thado. Thadoina. Fazina thado haringa thado. Natradi mafam khangna kakhutki dawrina. Ngamadi kaurone. Sala, nang miyamuste. Kaugi na makongdo hek thangatpaga pamubana oina magi khongduna karan charhali adaidi animak tusili tas mathaktuda. Ayoma sire kokare nang hawgalo sor phulle. Adune ngasai nang nei buin thopada kokai khainabdo. Hawgalo sor phulle haibane wai nan tharakano. Thoibine yengthorakpada pamubagi khutto mafam chadaba mafamda hek leramba ure. Nangna thamiba khutse kaidano. Pamubasu mana khutna leramliba mafamdo hek urubadadi khangboy kariyoi phathandui. Nungsi thoibi saubada lore. Pamubana mabu usittabani khankre. Phuk hawgali. Aduga phanek phi semjili. Pamubasu hawgali. Nungsi thoibi mitto khana pamubada yengli. Nungsi thoibi please ai intentionally tawba nate soibane please ai soikre. Asum asum maning handorakpada upuda thengzili. Nungsi thoibisu naksilai. Kaino nang thoijagi butto changabo wa sungangi horror film gi butna chatpadu maina chalido kaigino. Khudang do tapai pamubagi aduga laktana chingi. Nungsi thoibi please ai soigi bani mai mutapadu yare nang ngamjaro. Adonga ko ai phamungda hana kahauge mai mutatringaida. Si hairaga phamung tamna chensinkre aduga maido phaijupna khumjili. Yare muthalo
Nuksi Thoibidi pamubana pakhana tawba mawongduda madi ngasaidagi nokninglambajani khangjillaga lerambajani chinda mensilaga matomta noi makhol thokandana tabro tabra haiba phaijub to haigalaga khumei pamubana engondara nangonda natradi aina wari sarise upudaro karino haro nang hainadradi lemse thanbige aduga nangi phamung nakanda thamgera yayi thamge pikna leithage ai mai mambase mit ushan yadi oh phare phare lemdo piktakna leitharaga phamung nakalda thambi Thoibi thank you ani do nga hek dang di yengnei pamu bagi innocent smile do ubada Nuksi Thoibi thamoi de thuklawi Thoibi good night phamung da kakhale aduga phaijub to chingkhalaga mit to isali pamu bagi hauziki nofet tawna thank you Thoibi da hairakhiba maithong adu urei masi thoidokna phattabadi mandeda kaigino magi hauziki smiling do aduna isada ifika ma oirisna mana haibadubu chumli jalane aina mabu pamjai haibada pamdradi ai poloi siba loibaga hurana yumsidagi chenthokhiba yai adusu aina tawdrise karigino aigi sibu mabu pamni jalo pamdi aidi ma kaidonaba pamdiba pamdi sukpam pamdi Thoibi do kari wakal khalakpano khangdi amuk kaplei suchit makhol thoklei malengan babu ningsinglaga kaplibajani adubu somdadi pamubado uiri hek uitharakpaga Nuksi Thoibina kapagi suchit makhol tarakpadagi samna chap yungkhri kanano kaplisna aibu nahanwaigi hostel da thokpa mayang sari angobu setpi but nupido swaida ai ki handogi amuk lakla jalane aibu Thoibi nakta changaga magi makhong manaktuda tungmurasirane pamuba kibana thakthakni kiri mathaktuda amuksu mapan kanna thokningkhalei o soidredana toilet changbada aigi khori metkrani aibu khangba ngamchiraktre kamai tongne ide aibu Thoibida lepiyo haisirane ikaidi kaikreda as yaraktreda ibo Thoibisu kappagi hikpa amuk haugalei madu tabadana hena kibana nikre mapan thokningbana sungaure masadu kina khangba ngamdraduna lem adu pairaga tapna kumlei aduga Thoibigi phamangda lepaga Thoibibu kaure Thoibi toilet phawdong jaminasi karigino ithanda changmadu nungaite nang amta ngaibiyo ai yadreba Thoibi kangkhan do fathaidui adugadi pamubana kiduna leramba sakfamda urubada nungaitaba fawi Thoibi yadre lao amta ngaibiyo nang phattaba tawnuda please okay chalo ibani pulap jaminasi pamuba Thoibigi khudangda pairei mai sibu mai mawong sidi yam innocent oiba mi mankreda icham chamjaba malida Thoibi ai thonglon sinba tale nang mapanda ngayuko mapan thokpa loiraga thaurakle thank you karigi ngaibibagi it's okay good night pamuba mana bikom tamlingai matamda hostel da masana haktingnana but thengnakibagi mai mamlaga tumba amamba haibase yamnaki pakhang oiringai dasu pung 9 gi mamangda yumda changi nong matama thengna hanjinba yaudi karigumbada ahingda toilet changning ba yawrasu mapada phone tawduna ngaheli amambase aduki matikizei adubu ngasidi ma Nuksi Thoibidadi ikaiduna akibado uthokte kidaba sai adubu Thoibinadi magi matawduda loina khangdokre next morning ni Nuksi Thoibi pung 5 tarakpa duaida makeup thoklei hagot ke tawbada magi makhongdo mi amana yanbagum tawi yengbada pamubado magi famungi khong thamba aduda tummaga leirami magi khongdo pamubagi khut ani duna kolaga tumlami kari nupana sibo nate maisi aina tumlingaida phattabaga asi hairaga Nuksi Thoibi masada yengzei
Oi, haugallo. Kaigino khongdi yalide. Khangboi kariboi pamuba haugalei. Nasagi pamungda tumba yadra ha. Chalo he. Nang ngarang kiyena aibu nangi nakta tummona kauraga isana yadadaba ise nangna namdana tumhalaga. Is kayada machin thiri ni yungane. Chindi nangna thiraga toilet changba phau aibu ngahalaga. Masina pasidi haugallo nasagi pamungda tumuso. Oi, tawbima khangdaba tawjanu. Horen amuk nangi nakta tummona korkan ko. Masina pasi mi yam usitene. Thaibi sauraga fuk haugatkre. Pamubadi magi pamungda karaga amuk tumsinkre. Tasengbadi Thaibina tumkhra matungda hui lapna khongba tarakpaduda kireduna Thaibigi khong thamba jagaduda naplaga tumkibani. Fresh oiraga Thaibi changlakpadasu amuka tummaga leirami. Thaibidi pamuba tumli khanduna dress prap change tawi. Ai loi ui ko. Thaibi furit lisinge tawringaini. Ikairaduna furito lisilaga pamubana tumliba famungduda changai. Aduga nakanda lairiba monduna namsili. Pidring kawi makhongdusu. Nang khangbra haurakano aingonda. Hingchabi mawa hatke tawine. Is aibu sibu siramnida. Pamubana ngangli mayamdo nada hapte. Light makeup tawraga lei. Phajadore ne kiriba. Saktibi, hingchabi, but male. Nang yingbinaba mi leite. Chaklam thagi hui manbo. Daw ya dong mande nang ubase aidi. Oi, nupa phabi, pochem tawraga nang na phabi dana aise ware. Nang aina kaida phai, ha, khomo. Nungsi Thaibisu sounding dana khut ani duna pamubagi mamai duda paisilaga gadragadak ni. Hingchabi, thado ne, shire habne. Huh, nang yam harakano. Hogzaro hingchabi, hogzaro. Saktani na kangse maledana. Kari, nangdi sita sangbi thangsang paibido male. Oh, mani. Khoidine, hero, khangabra. Hindi film gi superstar Amir Khan do aduni malise. Amir Khan gi khumituro nangna malido. Nate, mage haitoi singtoiba handsome oibadudane. Mayang nupinaga yam ngawna khrajane ise. Aidi minane Alia Bhatt male hairapado. Aigi dimple sida ngawnariba. Phajagre. San lavada dimple lebek maladana. Mitto khana yenglamlaga laidu katpa thokre. Nati, masina pise hingchabi go ijalaba. Aibu hatki tawi wani. Ngasine domestic violence ki complaint tawni ko family court ta. Amuka sutum sinkre pamuba somdana laidu katpa loibaga chakhumda changi chalona ba thangatli Rasri su changlei. Iche chalon bagi sangom chini kai delege. Sai da leiram ni yengo. Pamu badi hawat krabo. Hogar hawda bani che. Ayam te iruzarake ko. Chalon beloire Rasri su changlei. Aduga luhong bagi leiba Rasri gi makuragi machanupi leisabi amasulei. Adu su changlei. Iche chaloire. Babada piru rabo. Pidriye. Adudi piruro. Nataisu mapandele hobani. Aduga pamu bagi su piruro. Iche. Chado hairaga mapanda putoklei. Baba, cha sisida thamjage. Hoi, thamo. Tamugi su sida thamjarage. Thamo. Mai kada amuk cha piba changlei. Adugadi haujipa hogalamdabado aduda kari khanbano khangdi. Nakanda lairiba ising bottle do makum hanglaga maiduda kikchali. Khangboi kari oi fuk haugali. Karino ngawrabo. Ngawri dinangni pung nipan phau kanana tumnage. Sinang natro. Aina haidi. Nang na haidi kaina. Nang ngarang ahingda aingonda irang toroktana ai tumhandri natro. Masi nupa si miya musiteda. Yam pendi. Aina karai di irang tawi ha. Nang ngarang ingonda no fate ka tawrai do irang natro. Nang na ipamba se kakjing na chini pamba gumpamida. Nungsi Thaibi mathanta prok chai
ꯈꯣꯡ ꯊꯤꯜꯂꯤ ꯃꯇꯣꯝꯇ ꯆꯥꯁꯤꯗ ꯂꯩꯔꯦ ꯅꯪꯕꯨ ꯆꯥ ꯂꯣꯟꯕꯒ ꯍꯩꯖꯕ꯭ꯔꯣ? ꯊꯣꯏꯕꯤ ꯁꯥꯎꯅ ꯃꯆꯤꯟ ꯊꯤꯔꯒ ꯈꯨꯝꯂꯩ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯃꯁꯛ ꯊꯤꯕꯗ ꯅꯠꯇꯦ ꯆꯤꯟꯁꯨ ꯊꯤꯅꯦ ꯁꯥꯎꯔꯒ ꯊꯣꯛꯈ꯭ꯔꯦ ꯄꯥꯝꯃꯨꯕ ꯆꯥꯗꯣ ꯑꯃꯨꯛꯇꯪ ꯆꯤꯡꯉꯤ ꯍꯩꯁ ꯆꯥ ꯐꯥꯎꯗꯤ ꯂꯣꯟꯕ ꯍꯩꯔꯤꯖꯥꯠꯅꯤꯅꯦ ꯄꯨꯡ 8 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯀꯨꯕꯣꯛꯅ ꯌꯣꯡꯆꯥꯛꯀ ꯉꯥꯒ ꯂꯩꯔꯒ ꯆꯪꯂꯛꯏ ꯔꯥꯁ꯭ꯔꯤ ꯏꯟꯖꯥꯡ ꯁꯦꯝꯃꯕꯣ? ꯁꯦꯝꯗ꯭ꯔꯤꯌꯦ ꯕꯕꯥ ꯉꯥ ꯂꯩꯔꯛꯄꯅꯤꯁꯦ ꯌꯣꯡꯆꯥꯛꯁꯤꯒ ꯁꯤꯡꯖꯨ ꯐꯖꯅ ꯁꯨꯔꯣ ꯉꯥꯁꯤꯅ ꯅꯅꯥꯎꯗ ꯁꯦꯝꯍꯜꯂꯣ ꯑꯗꯨꯒ ꯊꯣꯡꯂꯣ ꯑꯧ ꯕꯕꯥ ꯊꯣꯏꯕꯤ ꯄꯥꯝꯃꯨꯕꯗꯣ ꯉꯥ ꯁꯦꯝꯃꯨ ꯂꯥꯛꯑꯣꯅ ꯑꯃꯨꯛꯇ ꯍꯥꯏꯔꯨꯆꯣ ꯑꯧ ꯏꯆꯦ ꯊꯣꯏꯕꯤ ꯀꯥꯗ ꯆꯪꯂꯛꯏ ꯄꯥꯝꯃꯨꯕ ꯕ꯭ꯔꯁ ꯇꯧꯕ ꯂꯣꯏꯕꯗ ꯉꯥꯏꯔꯝꯃꯤ ꯑꯣꯏ ꯇꯥꯕ꯭ꯔꯣ? ꯑꯩꯉꯣꯟꯗꯔꯣ? ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯗꯤ ꯍꯨꯏꯗꯔꯣ ꯑꯩꯅ ꯋꯥꯔꯤ ꯁꯥꯔꯤꯁꯦ? ꯀꯩꯅꯣ? ꯉꯥ ꯁꯦꯝꯃꯨ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯏꯆꯦꯅ ꯑꯁ ꯉꯥꯍꯤꯡ ꯃꯅꯝꯗ ꯇꯜꯂꯤꯅꯤ ꯉꯥꯏꯈꯣ ꯆꯥꯛ ꯀꯅꯥꯅ ꯊꯣꯡꯂꯤꯅꯣ? ꯑꯩꯅꯅꯤ ꯀꯩꯒꯤꯅꯣ? ꯑꯦ ꯅꯪꯕꯨ ꯆꯥꯛꯀ ꯊꯣꯡꯕ ꯍꯩꯕ꯭ꯔꯣ? ꯅꯪꯗꯤ ꯆꯥꯕ ꯍꯩꯕ꯭ꯔꯥ? ꯍꯩꯌꯦ ꯑꯦꯛꯁꯄꯔꯠꯅꯤ ꯀꯩꯅꯣ ꯑꯁ ꯑꯗꯨꯗꯤ ꯉꯁꯤ ꯅꯪꯅ ꯊꯣꯡꯂꯗꯤ ꯃꯍꯥꯎ ꯃꯥꯡꯂꯅꯤ ꯑꯁ ꯄꯥꯝꯃꯨꯏꯍꯦ ꯉꯥꯗꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪ ꯑꯣꯏꯅ ꯊꯣꯡꯂꯨ ꯂꯥꯛꯑꯣꯗꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯀꯔꯤ ꯂꯩꯅ ꯁꯥꯔꯛꯄꯅꯣ ꯁꯤꯕꯣ? ꯅꯠꯇꯦ ꯏꯁꯧꯗ ꯂꯥꯡꯂꯒ ꯂꯩꯔꯤꯁꯤꯅ ꯑꯩꯕꯨ ꯊꯣꯏꯕꯤꯆꯥꯗꯣ ꯉꯔꯥꯡ ꯅꯝꯗꯅ ꯎꯅꯔꯝꯂꯗꯤ ꯃꯥ ꯂꯧꯖꯔꯝꯒꯅꯤꯀꯣ ꯅꯨꯡꯉꯥꯏꯅ ꯔꯣꯃꯥꯟꯁꯀ ꯇꯧꯗꯅ ꯃꯇꯥꯡ ꯆꯥꯗꯅ ꯂꯦꯝꯅꯤꯡꯂꯤꯉꯩꯗ ꯃꯁꯤ ꯗꯨꯔꯕꯁꯥ ꯃꯨꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯒꯟꯙꯥꯔꯤ ꯐꯠꯇꯕꯤꯁꯦ ꯍꯦꯛ ꯀꯣꯛꯅꯩꯗ ꯅꯠꯇꯦ ꯑꯩꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯥꯒꯤ ꯀꯥꯡꯗ꯭ꯔꯨꯝ ꯑꯣꯏꯅ ꯂꯩꯔꯗ꯭ꯔꯅꯦ ꯃꯉꯣꯟꯗ ꯊꯤꯅ ꯆꯩꯒꯦ ꯇꯧꯔꯁꯨ ꯃꯃꯤꯠ ꯃꯆꯥ ꯑꯅꯤꯗꯨꯅ ꯁꯨꯛꯇꯣꯛꯂꯒ ꯈꯥꯅ ꯌꯦꯡꯂꯁꯨ ꯀꯤꯕ ꯐꯥꯎꯏ ꯆꯩꯒꯦꯁꯨ ꯉꯝꯍꯟꯗꯦ ꯅꯠꯇꯦ ꯑꯩꯅ ꯈꯜꯂꯤꯁꯤꯕꯨ ꯀꯔꯤꯅꯣꯕ ꯑꯦ ꯈꯪꯗꯦ ꯊꯣꯛꯂꯕ ꯃꯥꯏ ꯂꯥꯛꯆꯅꯤ ꯆꯥꯛꯈꯨꯝꯔꯣꯝꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯉꯥꯗꯤ ꯀꯗꯥꯏ? ꯁꯤꯗ ꯂꯩꯔꯦ ꯉꯁꯤꯗꯤ ꯆꯥꯛ ꯈꯔ ꯌꯥꯝꯅ ꯆꯥꯒꯦ ꯈꯜꯂꯤꯁꯦ ꯅꯪꯅ ꯉꯥꯁꯦ ꯊꯣꯡꯂꯗꯤ ꯆꯥꯛꯈꯣꯝ ꯑꯃꯐꯥꯎ ꯍꯨꯛꯄ ꯉꯝꯂꯣꯏꯗꯧꯔꯤꯗ ꯊꯣꯏꯕꯤ ꯁꯨꯛꯈꯨꯝ ꯈꯨꯝꯃꯛꯇꯦ ꯄꯥꯝꯃꯨꯕꯁꯨ ꯉꯥꯗꯣ ꯄꯨꯔꯒ ꯁꯦꯝꯕ ꯊꯣꯛꯈ꯭ꯔꯦ ꯃꯅꯤꯡ ꯊꯣꯡꯗ ꯊꯣꯏꯕꯤ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯂꯤ ꯂꯣꯏꯕꯒ ꯁꯤꯡꯖꯨꯒꯤ ꯌꯣꯡꯆꯥꯛꯇꯣ ꯈꯦꯠꯂꯤꯉꯩꯅꯤ ꯉꯥꯗꯣ ꯄꯨꯔꯒ ꯆꯪꯂꯛꯏ ꯄꯥꯝꯃꯨꯕ ꯁꯦ ꯁꯤꯗ ꯂꯩꯔꯦ ꯃꯩ ꯊꯥꯒꯠꯂꯣ ꯑꯩ ꯇꯥꯛꯄꯤꯒꯦ ꯋꯥꯗꯤ ꯈꯨꯝꯗꯕꯤꯗ ꯃꯤꯠꯇꯣ ꯄꯩꯔꯞꯅ ꯌꯦꯡꯉꯤ ꯄꯥꯝꯃꯨꯕꯗ 1920ꯒꯤ ꯍꯧꯗꯣꯡ ꯆꯥꯕ ꯕꯨꯠ ꯅꯨꯄꯤꯗꯨꯒꯤ ꯃꯤꯠꯌꯦꯡ ꯃꯥꯜꯂꯦ ꯑꯗꯨꯃꯥꯏꯅ ꯌꯦꯡꯂꯛꯀꯅꯨ ꯀꯤꯌꯦ ꯅꯪ ꯍꯥꯏꯁꯤꯅꯤ ꯑꯃꯤꯔ ꯈꯥꯟ ꯃꯥꯟꯕ꯭ꯔꯥ? ꯖꯣꯅꯤ ꯂꯤꯕꯔ ꯃꯥꯜꯂꯦ ꯀꯅꯥꯅꯣ ꯑꯗꯨꯅ? ꯍꯩꯃꯥ ꯅꯪ ꯈꯪꯗ꯭ꯔꯣ ꯍꯥꯏꯁꯦ? ꯈꯪꯗꯦ ꯀꯨꯆ ꯀꯨꯆ ꯍꯣꯇꯥ ꯍꯦꯗꯣ ꯌꯦꯡꯂꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗ ꯁꯝꯃꯔ ꯀꯦꯝꯒꯤ ꯍꯣꯁ ꯑꯣꯏꯕ ꯁꯔꯨꯛ ꯈꯥꯟ ꯃꯃꯥꯒ ꯌꯥꯝ ꯈꯠꯅꯕ ꯅꯨꯄꯥ ꯃꯁꯛ ꯌꯥꯝ ꯐꯖꯕꯗꯣ ꯀꯔꯤ ꯑꯗꯨꯛ ꯊꯤꯕ ꯅꯦꯒ꯭ꯔꯣ ꯃꯥꯟꯕ ꯃꯨꯁꯤꯟ ꯃꯨꯕꯗꯣ? ꯊꯣꯏꯕꯤ ꯇꯤꯡꯈꯠꯇꯅ ꯅꯣꯛꯏ ꯅꯪꯗꯤꯅꯦ ꯇꯤꯚꯤ ꯍꯣꯁ ꯚꯥꯔꯇꯤ ꯅꯣꯏꯇ꯭ꯔꯤꯛ ꯅꯣꯏꯕꯤ ꯃꯣꯟꯕꯤ ꯃꯥꯟꯕꯤ ꯐꯨꯠ ꯁꯨꯗꯕꯤꯗꯣ ꯑꯗꯨ ꯃꯥꯜꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯀꯔꯤ ꯆꯥꯅꯤꯡꯉꯦ? ꯍꯨ ꯆꯥꯒꯦ ꯃꯅꯤꯡꯗ ꯐꯤꯅꯥꯏꯜ ꯂꯩꯍꯧꯕꯅꯤ ꯈꯔ ꯊꯛꯂꯨꯆꯣ ꯑꯩ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯅꯨꯄꯥ ꯐꯥꯕꯤ ꯁꯛꯊꯤꯕꯤ ꯅꯪꯅ ꯉꯔꯥꯡ ꯑꯩꯕꯨ ꯐꯥꯕꯤꯔꯤ ꯀꯩꯒꯤꯅꯣ? ꯑꯩꯅ ꯀꯗꯥꯏꯗ ꯅꯪꯕꯨ ꯐꯥꯒꯦ ꯍꯥ? ꯁꯤ ꯍꯥꯏꯔꯒ ꯈꯥꯕꯩꯗꯨꯅ ꯊꯥꯒꯦ ꯇꯧꯔꯛꯄꯗ ꯄꯥꯝꯃꯨꯕ ꯄꯥꯟꯗꯅꯕ ꯍꯥꯏꯗꯅ ꯄꯥꯛꯊꯩ ꯇꯥꯟꯖꯥꯗꯨꯗ ꯔꯥꯁ꯭ꯔꯤꯁꯨ ꯍꯦꯛ ꯆꯪꯂꯛꯏ ꯍꯩꯃꯥ ꯀꯩꯗꯧꯅꯔꯦ ꯑꯃꯨꯛ? ꯑꯦ ꯔꯣꯃꯥꯟꯁ ꯇꯧꯔꯝꯕꯅꯤꯗ ꯏꯇꯩꯃ ꯔꯣꯃꯥꯟꯁꯦ ꯈꯥꯕꯩꯅ ꯊꯥꯅꯕ꯭ꯔꯣ? ꯑꯩꯅ ꯍꯦꯟꯖꯥꯡ ꯊꯥꯎ ꯉꯧꯕ ꯇꯥꯛꯄꯤꯔꯝꯕꯅꯤꯗ ꯆꯥꯛ ꯃꯍꯤ ꯍꯥꯞꯄꯕꯨ ꯍꯩꯇꯕ ꯅꯪꯅ ꯉꯥ ꯊꯣꯡꯕ ꯇꯥꯛꯇꯣꯏꯕ ꯌꯥꯔꯦ ꯀꯥꯗ ꯂꯩꯔꯨꯆꯣ ꯍꯣꯔꯦꯟ ꯆꯥꯛ ꯂꯣꯏꯔꯒ ꯀꯧꯔꯛꯀꯦ ꯑꯁ ꯔꯣꯃꯥꯟꯁ ꯀꯥꯏꯍꯦ ꯊꯣꯏꯕꯤꯗꯤ ꯋꯥ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯒ ꯄꯨꯡ 10:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯆꯥꯛ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ ꯊꯣꯏꯕꯤ ꯆꯥꯛꯁꯦ ꯑꯩ ꯊꯤꯕꯤꯔꯝꯂꯒꯦ ꯃꯄꯥꯟꯗ ꯕꯕꯥꯗꯣ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯔꯝꯃꯣ ꯄꯥꯝꯃꯨꯕꯁꯨ ꯏꯆꯦ ꯇꯥꯃꯣꯗꯤ ꯃꯥꯗꯤ ꯑꯁꯥꯏꯕꯧ ꯊꯣꯛꯈꯤꯕꯅꯤ ꯑꯩ ꯆꯥꯛ ꯊꯤꯕ ꯂꯣꯏꯕꯒ ꯐꯣꯟ ꯑꯣꯏꯅ ꯇꯧꯔꯒꯦ
ꯑꯧ ꯏꯆꯦ ꯃꯄꯥꯟꯗ ꯃꯀꯨꯕꯣꯛꯇ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯔꯝꯂꯒ ꯄꯥꯝꯃꯨꯕꯗ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯕ ꯆꯪꯂꯛꯏ ꯚꯤꯗꯤꯑꯣ ꯒꯦꯝ ꯀꯟꯅ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯁꯨ ꯀꯥꯔ ꯔꯦꯁꯤꯡꯅꯤ ꯆꯥꯛ ꯂꯣꯏꯔꯦ ꯇꯥꯗꯦ ꯒꯦꯝꯗ ꯑꯦꯇꯦꯟꯁꯟ ꯀꯟꯅ ꯄꯤꯕꯤꯔꯤ ꯆꯥꯛ ꯂꯣꯏꯔꯦ ꯑꯃꯨꯛꯀꯁꯨ ꯇꯥꯗ꯭ꯔꯤ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯕꯅꯦ ꯈꯪꯂꯥꯎ ꯂꯥꯎꯈꯠꯂꯤ ꯑꯃꯗꯨꯁꯨ ꯈꯪꯕꯣꯏ ꯀꯔꯤꯕꯣꯏ ꯆꯣꯡꯕꯗ ꯐꯣꯟꯗꯣ ꯕꯦꯇ꯭ꯔꯤꯒ ꯄꯥꯏꯊꯣꯛꯏ ꯀꯔꯤꯅꯣ ꯉꯥꯎꯔꯕꯣ ꯇꯞꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯅꯪ ꯅꯥ ꯄꯪꯕꯣꯏꯔꯦ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦꯗ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯇꯣꯛꯀꯦ ꯃꯥꯏ ꯐꯃꯨꯡꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯐꯩꯖꯨꯞꯀ ꯏꯆꯥꯏ ꯆꯥꯏꯔꯝꯕꯗꯨ ꯎꯔꯦ ꯅꯁꯥꯅ ꯇꯨꯝꯕ ꯐꯃꯨꯡꯁꯤ ꯀꯅꯥ ꯂꯥꯛꯂꯒ ꯂꯣꯏꯁꯤꯟꯗꯣꯏꯅꯣ ꯍꯥ ꯐꯩꯖꯨꯞꯁꯦ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨ ꯂꯥꯎ ꯆꯥꯛꯀ ꯂꯥꯏꯔꯤ ꯂꯣꯏꯁꯤꯜꯂꯣꯏ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯂꯩꯕꯥꯛꯇ ꯇꯨꯝ ꯇꯥꯕ ꯅꯨꯄꯥꯗꯤ ꯐꯃꯨꯡ ꯂꯣꯏꯁꯤꯟꯅꯗꯦ ꯀꯅꯥ ꯍꯥꯏꯕ ꯑꯩꯅ ꯅꯁꯥꯅ ꯌꯥꯔꯦꯀꯣ ꯍꯣꯔꯦꯟ ꯐꯃꯨꯡ ꯀꯥꯟꯅꯗꯕꯤ ꯏꯀꯥꯏ ꯈꯪꯗꯕ ꯇꯧꯖꯅꯨ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕꯀꯣ ꯁꯤ ꯍꯥꯏꯔꯒ ꯕ꯭ꯂꯥꯡꯀꯦꯠꯇꯨ ꯊꯨꯞꯄꯤ ꯊꯣꯏꯕꯤꯁꯨ ꯃꯥꯒꯤ ꯐꯣꯟꯗꯣ ꯃꯣꯟ ꯃꯈꯥꯗꯒꯤ ꯂꯧꯊꯣꯛꯂꯒ ꯌꯦꯡꯉꯤ ꯑꯗꯨꯒꯗꯤ ꯃꯤꯁ ꯀꯣꯜ 10ꯃꯨꯛ ꯂꯩꯔꯝꯃꯤ ꯀꯅꯥꯅ ꯇꯧꯔꯛꯂꯤꯖꯥꯠꯅꯣꯅꯦ ꯍꯩꯃꯥ ꯗꯥꯅꯥꯎꯅꯤꯅꯦ ꯑꯣ ꯑꯩꯕꯨ ꯁꯤꯒꯤ ꯅꯨꯄꯥꯁꯤꯅꯤ ꯈꯪꯖꯔꯝꯂꯗꯤ ꯗꯥꯅꯥꯎꯅ ꯎꯅꯖꯦ ꯍꯥꯏꯕꯗꯨꯗ ꯌꯥꯔꯝꯂꯗꯤ ꯆꯦꯜꯂꯝꯒꯅꯤꯀꯣ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯏ ꯗꯥꯅꯥꯎ ꯑꯩ ꯆꯥꯛ ꯊꯣꯡꯂꯝꯕꯅꯦ ꯆꯥꯗꯤ ꯆꯥꯗ꯭ꯔꯤ ꯑꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗ ꯐꯣꯟ ꯇꯧꯔꯛꯀꯦ ꯁꯥꯎꯅꯨꯀꯣ ꯃꯦꯁꯦꯖꯇꯨ ꯊꯥꯔꯝꯃꯒ ꯐꯣꯟꯗꯣ ꯃꯣꯟ ꯃꯈꯥꯗ ꯏꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯊꯣꯛꯈ꯭ꯔꯦ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯏ ꯃꯦꯁꯦꯖꯇꯨ ꯑꯣꯄꯟ ꯇꯧꯔꯒ ꯌꯦꯡꯉꯤ ꯄꯥꯝꯃꯨꯕꯁꯨ ꯃꯦꯁꯦꯖꯇꯨ ꯄꯥꯔꯒ ꯅꯣꯛꯐꯦꯠ ꯇꯧꯏ ꯌꯦ ꯍꯣꯔꯦꯟꯗꯤ ꯔꯣꯃꯥꯟꯁ ꯇꯧꯊꯔꯅꯤ ꯀꯤꯕꯁꯨ ꯐꯔꯅꯤ ꯅꯨꯡꯉꯥꯏꯖꯩ ꯈꯪꯅꯤꯗꯅ ꯃꯥ ꯆꯥꯛꯍꯟꯒꯦꯕ ꯃꯥꯏ ꯃꯥꯡꯗ ꯊꯣꯏꯕꯤꯆꯥꯒ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯗꯣꯛꯀꯦ ꯆꯥꯛꯈꯨꯝꯗ ꯕꯕꯥ ꯀꯔꯤ ꯍꯥꯞꯄꯧꯒꯦ ꯑꯦ ꯌꯥꯔꯦ ꯌꯥꯔꯦ ꯅꯣꯏꯁꯨ ꯆꯥꯖꯔꯣ ꯇꯥꯃꯣꯗꯤ ꯆꯥꯛ ꯈꯔ ꯍꯥꯞꯄꯛꯀꯦ ꯌꯥꯔꯦ ꯏꯟꯖꯥꯡ ꯌꯥꯝꯅ ꯍꯥꯎꯏ ꯅꯣꯏ ꯆꯥꯖꯔꯣ ꯄꯥꯝꯃꯨꯕꯗꯤ ꯀꯥꯏꯗꯨꯅ ꯃꯌꯥꯝ ꯃꯥꯡꯗꯨꯗ ꯍꯪꯂꯝꯗ꯭ꯔꯦ ꯏꯟꯖꯥꯡꯗꯣ ꯍꯥꯎꯔ ꯃꯥꯜꯂꯦ ꯃꯅꯤꯜ ꯅꯥꯏꯗꯅ ꯆꯥꯏ ꯔꯥꯁꯇ꯭ꯔꯤꯒ ꯊꯣꯏꯕꯤꯒꯁꯨ ꯆꯥꯕ ꯍꯦꯛ ꯍꯧꯕꯒ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯆꯥꯛ ꯆꯥꯔꯝꯕꯁꯤꯡꯗꯣ ꯏꯉꯛ ꯉꯛꯅ ꯄꯥꯝꯃꯨꯕꯗ ꯂꯣꯏꯅ ꯌꯦꯡꯁꯤꯜꯂꯤ ꯀꯩꯗꯧꯔꯦ ꯅꯅꯥꯎ ꯕꯕꯥꯒ ꯇꯥꯃꯣꯒꯗꯪ ꯆꯥꯛ ꯍꯥꯞꯄꯨꯔ ꯍꯪꯂꯝꯕ ꯍꯥꯞꯍꯟꯅꯤꯡꯕ ꯑꯩꯉꯣꯟꯗꯅ ꯍꯪꯂꯝꯗꯕ ꯗꯤꯁ ꯏꯁ ꯅꯣꯠ ꯐꯤꯌꯔ ꯑꯦ ꯍꯦ ꯃꯁꯤꯗꯤꯕ ꯄꯥꯕꯨ ꯄꯥꯈꯠꯂꯨꯔꯦ ꯆꯥꯛ ꯈꯔ ꯍꯥꯞꯄꯣ ꯍꯥꯏꯔꯒ ꯂꯣꯏꯔꯕꯗꯨꯕꯨ ꯊꯣꯏꯕꯤ ꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯆꯥꯛ ꯍꯥꯞꯄꯤ ꯄꯥꯝꯃꯨꯕꯗꯣ ꯊꯣꯏꯕꯤꯗ ꯃꯤꯠꯆꯤ ꯈꯠꯆꯜꯂꯤ ꯊꯣꯏꯕꯤꯗꯤ ꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯆꯐꯨꯗꯨ ꯊꯝꯃꯨꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯆꯥꯛꯇꯣ ꯃꯆꯦꯒ ꯆꯥꯃꯤꯟꯅꯩ ꯆꯥꯛ ꯇꯣꯛꯄꯒ ꯋꯥꯏꯔꯝ ꯂꯣꯏꯁꯤꯟꯃꯤꯟꯅꯩ ꯔꯥꯁꯇ꯭ꯔꯤ ꯁꯅꯔꯦꯝꯕꯤꯗ ꯐꯣꯟ ꯇꯧꯏ ꯁꯅꯔꯦꯝꯕꯤ ꯍꯣꯔꯦꯟ ꯃꯤ ꯀꯌꯥꯝ ꯂꯥꯛꯇꯣꯏꯅꯣ 25ꯃꯨꯛ ꯂꯥꯛꯀꯅꯤꯌꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯅꯆꯜ ꯅꯨꯄꯤꯁꯦ ꯆꯥꯛ ꯌꯦꯟꯖꯥꯡꯗꯤ ꯐꯖꯅ ꯍꯩꯌꯦ ꯊꯣꯡꯕ ꯍꯩꯃꯥ ꯍꯩꯗꯤ ꯍꯩꯔꯒ ꯌꯨꯝꯗꯗꯤ ꯀꯌꯥ ꯊꯣꯡꯈꯤꯗꯕꯅꯦ ꯈꯪꯗꯦ ꯉꯥ ꯊꯣꯡꯍꯟꯕꯅꯦ ꯉꯁꯤ ꯌꯥꯝ ꯍꯩ ꯌꯦꯟꯖꯥꯡꯁꯨ ꯌꯥꯝꯅ ꯍꯥꯎꯏ ꯑꯣ ꯐꯔꯦ ꯐꯔꯦ ꯊꯝꯃꯦꯀꯣ ꯊꯣꯏꯕꯤ ꯍꯣꯔꯦꯟ ꯅꯣꯏꯔꯣꯝꯒꯤ ꯃꯤ 25ꯃꯨꯛ ꯂꯥꯛꯀꯅꯤ ꯍꯥꯏꯌꯦ ꯅꯪꯒꯤ ꯄꯣꯠ ꯆꯩ ꯑꯀꯥꯎꯕ ꯂꯩꯔꯗꯤ ꯍꯥꯏꯔꯣ ꯄꯨꯔꯛꯅꯕ ꯍꯥꯏꯈꯤꯒꯦ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦ ꯏꯆꯦ ꯐꯔꯦ ꯐꯔꯦ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯖꯔꯨꯔꯣ ꯑꯗꯨꯗꯤ ꯁꯣꯝꯗꯅ ꯄꯥꯝꯃꯨꯕ ꯊꯣꯏꯕꯤꯆꯥꯗ ꯀꯣꯜ ꯀꯟꯅ ꯇꯧꯏ ꯑꯗꯨꯕꯨ ꯄꯥꯏꯔꯛꯇꯦ ꯑꯗꯩꯗꯤ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯏ ꯊꯣꯏ ꯅꯪ ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯐꯤ ꯁꯥꯔꯤꯔꯣ ꯄꯥꯝꯃꯨꯕꯅ ꯃꯦꯁꯦꯖ ꯇꯥꯏꯞ ꯇꯧꯔꯤꯉꯩꯗ ꯅꯨꯡꯁꯤꯊꯣꯏꯕꯤ ꯀꯥꯗꯨꯗ ꯆꯪꯂꯛꯏ ꯋꯥ ꯀꯩꯝꯇ ꯉꯥꯡꯗꯦ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯂꯤ ꯑꯗꯨꯒ ꯃꯣꯟ ꯃꯈꯥꯗꯒꯤ ꯐꯣꯟꯗꯣ ꯂꯧꯊꯣꯛꯂꯒ ꯌꯦꯡꯕꯗ ꯑꯃꯨꯛꯁꯨ ꯃꯤꯁ ꯀꯣꯜ 9ꯃꯨꯛ ꯂꯩꯔꯝꯃꯤ ꯗꯥꯅꯥꯎꯒꯤ ꯑꯁꯤ ꯅꯨꯄꯥꯁꯤꯁꯨ ꯂꯩꯅꯤ ꯋꯥꯔꯤ ꯁꯥꯕꯁꯨ ꯌꯥꯔꯔꯣꯏ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯔꯒꯦ ꯃꯦꯁꯦꯖ ꯊꯥꯅꯕ ꯇꯥꯏꯞ ꯇꯧꯔꯤꯉꯩꯗ ꯗꯥꯅꯥꯎꯒꯤ ꯃꯦꯁꯦꯖ ꯂꯥꯛꯏ ꯑꯣꯄꯟ ꯇꯧꯔꯒ ꯄꯥꯏ ꯅꯠꯇꯦ ꯆꯥꯛ ꯆꯥꯔꯝꯕꯅꯤ ꯂꯣꯏꯗ ꯉꯥꯏꯔꯤꯌꯦ ꯑꯦ ꯃꯦꯁꯦꯖ ꯍꯜꯂꯛꯏ ꯐꯣꯟ ꯇꯧꯔꯛꯀꯦ ꯋꯥꯔꯤ ꯁꯥꯟꯅꯁꯤꯔꯥ ꯍꯧꯖꯤꯛꯇꯤ ꯌꯥꯗꯦ ꯏꯃꯥ ꯂꯩꯌꯦ ꯍꯣꯔꯦꯟ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯅꯁꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯗꯣ ꯅꯪ ꯂꯨꯍꯣꯡꯗꯣꯔꯦ ꯍꯥꯏꯗꯣ ꯍꯣꯡꯂꯕꯣ ꯍꯩꯁ
ꯑꯩꯕꯨ ꯀꯔꯤ ꯈꯨꯝꯗꯣꯏꯅꯣ? ꯍꯣꯏꯗ, ꯁꯛ ꯈꯪꯅꯕ ꯅꯨꯄꯥꯁꯨ ꯅꯠꯇꯦ, ꯎꯅꯗꯧꯁꯨ ꯂꯩꯇꯦ, ꯍꯥꯏꯖꯤꯟꯒꯦ꯫ ꯍꯣꯡꯗ꯭ꯔꯤ, ꯍꯣꯡꯗꯧꯔꯦ꯫ ꯑꯗꯨ ꯊꯣꯏ, ꯑꯩꯈꯣꯏ ꯑꯅꯤ ꯁꯛ ꯈꯪꯅꯁꯦ, ꯀꯔꯤ ꯀꯥꯏꯒꯦ? ꯌꯥꯗꯦ, ꯁꯛ ꯎꯅꯔꯗꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯍꯦꯜꯂꯅꯤ꯫ ꯑꯣꯀꯦ, ꯑꯗꯣ ꯅꯪ ꯑꯩꯕꯨ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕ꯭ꯔꯥ? ꯗꯥꯅꯥꯎ, ꯉꯁꯤꯗꯤ ꯑꯩ ꯂꯣꯠꯂꯔꯣꯏ, ꯑꯁꯦꯡꯕꯗꯣ ꯍꯥꯏꯒꯦ꯫ ꯑꯩ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯦ ꯁꯨꯡꯊꯥ ꯊꯥꯖꯗꯦ꯫ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯂꯩ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯉꯤ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯕꯨ ꯂꯥꯟꯅ ꯑꯥꯔꯊ ꯍꯟꯗꯣꯛꯂꯤꯕ ꯃꯇꯝꯁꯤꯒꯤ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡꯁꯦ ꯑꯩ ꯊꯥꯖꯗꯦ, ꯊꯥꯖꯕ ꯃꯥꯡꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯁꯤꯅꯗꯤ ꯅꯪ ꯅꯨꯡꯁꯤꯅꯕ ꯍꯥꯟꯅ ꯂꯩꯔꯝꯂꯒ ꯀꯥꯏꯅꯈ꯭ꯔꯕ ꯃꯤꯁꯛꯂꯥ? ꯃꯥꯅꯤ꯫ ꯅꯪꯒ ꯂꯨꯍꯣꯡꯗꯣꯏꯕ ꯅꯨꯄꯥꯗꯣ, ꯑꯗꯨꯗꯤ ꯊꯥꯖꯕ꯭ꯔꯥ? ꯃꯦꯁꯦꯖꯇꯣ ꯄꯥꯔꯒ ꯅꯨꯡꯁꯤꯊꯣꯏꯕꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯗ꯭ꯔꯤꯉꯩꯗ ꯄꯥꯝꯃꯨꯕꯗ ꯃꯨꯟꯅ ꯌꯦꯡꯂꯩ꯫ ꯄꯥꯝꯃꯨꯕꯗꯤ ꯐꯣꯟꯗ ꯀꯟꯅ ꯇꯥꯏꯞ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯄꯥꯝꯃꯨꯕ ꯃꯦꯁꯦꯖꯇꯣ ꯁꯦꯟ ꯇꯧꯔꯒ ꯑꯣꯟꯈꯠꯂꯛꯄꯗ ꯅꯨꯡꯁꯤꯊꯣꯏꯕꯤꯅ ꯃꯨꯟꯅ ꯌꯦꯡꯂꯝꯕꯗꯣ ꯎꯕꯗ ꯃꯤꯠꯆꯤ ꯈꯠꯆꯜꯂꯤ꯫ ꯅꯨꯡꯁꯤꯊꯣꯏꯕꯤ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯃꯥꯜꯂꯤ꯫ ꯐꯣꯟꯗ ꯑꯃꯨꯛꯁꯨ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯦꯁꯦꯖ ꯑꯃꯒꯁꯨ ꯑꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯊꯣꯏ, ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯑꯣ꯫ ꯊꯥꯖꯗꯦ, ꯃꯥꯕꯨꯁꯨ ꯊꯥꯖꯗꯦ, ꯅꯨꯡꯁꯨ ꯅꯨꯡꯁꯤꯕ ꯉꯝꯗꯦ꯫ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯠ ꯑꯣꯏꯕ ꯃꯤꯒꯅꯤ ꯑꯩꯅ ꯂꯨꯍꯣꯡꯗꯣꯏꯁꯦ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤꯁꯦ ꯑꯍꯣꯡꯕ ꯅꯥꯏꯕ ꯈꯣꯡꯆꯠꯅꯤꯅ ꯀꯔꯤꯒꯨꯝꯕꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯥꯒꯤ ꯃꯐꯝ ꯂꯩꯔꯛꯈꯤꯕꯁꯨ ꯌꯥꯏ, ꯑꯗꯨꯒ ꯁꯨꯛꯂꯩ ꯂꯩꯔꯛꯈꯤꯗꯕꯁꯨ ꯌꯥꯏ, ꯍꯥꯏꯕ ꯉꯝꯗꯦ꯫ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯅꯪ ꯅꯨꯄꯥꯗꯨꯒ ꯂꯨꯍꯣꯡꯕ ꯌꯥꯔꯤꯕ? ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯥꯝꯗꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯇ꯭ꯔꯦ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕ, ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯏꯈꯨꯠꯇꯒꯤ ꯁꯦꯟꯅꯍꯧꯗꯕ ꯃꯤꯀꯨꯞ ꯑꯃꯗ ꯅꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕ ꯅꯨꯡꯁꯤꯕ, ꯊꯥꯖꯕꯁꯦ ꯔꯤꯖꯦꯅꯦꯔꯦꯠ ꯇꯧꯕ ꯉꯝꯒꯗꯕ ꯃꯤꯗꯤ ꯊꯦꯡꯅꯔꯛꯇꯧ ꯃꯥꯟꯗꯦ꯫ ꯊꯣꯏ, ꯄ꯭ꯂꯤꯖ ꯒꯤꯞ ꯃꯤ ꯋꯥꯟ ꯆꯥꯟꯁ, ꯑꯩ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯖꯒꯦ꯫ ꯗꯥꯅꯥꯎ, ꯃꯇꯝ ꯍꯦꯟꯈ꯭ꯔꯦ꯫ ꯑꯩꯒ ꯅꯪꯒ ꯊꯦꯡꯅꯈꯤꯕꯗꯣ ꯂꯨꯍꯣꯡꯕꯒꯤ ꯃꯥꯡꯒꯣꯟ ꯀꯥꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ꯫ ꯊꯣꯏ, ꯑꯩ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯍꯥꯟꯅ ꯈꯪꯂꯝꯗꯦ꯫ ꯁꯛꯈꯪꯗꯕꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯊꯃꯣꯏꯗ ꯆꯩꯅꯥ ꯐꯥꯎꯕ ꯍꯧꯔꯛꯏ꯫ ꯃꯤꯅ ꯑꯩꯕꯨ ꯏꯒꯅꯣꯔ ꯇꯧꯕꯗ ꯑꯩ ꯀꯩꯁꯨ ꯈꯜꯂꯝꯗꯦ, ꯃꯔꯝꯗꯤ ꯑꯩꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯏꯒꯅꯣꯔ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯅꯪꯅ ꯏꯒꯅꯣꯔ ꯇꯧꯔꯛꯄꯁꯤꯗꯤ ꯑꯩ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯔꯤ꯫ ꯃꯣꯏꯁꯨ ꯑꯩꯅ ꯏꯒꯅꯣꯔ ꯇꯧꯈꯤꯕꯗꯣ ꯑꯩꯅ ꯐꯥꯎꯔꯤꯕ ꯁꯨꯝꯅ ꯐꯥꯎꯔꯝꯒꯗ꯭ꯔꯥ? ꯗꯥꯅꯥꯎ, ꯅꯨꯡꯁꯤꯕ ꯍꯩꯔꯤ ꯃꯈꯩ ꯆꯩꯅꯥꯒꯤ ꯆꯥꯡꯁꯨ ꯍꯦꯟꯒꯠꯄꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯀꯔꯤꯅꯣ? ꯀꯃꯥꯏꯅ ꯇꯧꯏ? ꯍꯨꯅꯤ ꯈꯪꯂꯁꯨ ꯊꯛꯄ ꯉꯝꯍꯜꯂꯤꯕ ꯏꯍꯨꯜꯗꯣ ꯅꯨꯡꯁꯤꯕꯅꯤ꯫ ꯋꯥꯔꯜꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯌꯥ ꯀꯟꯕ ꯅꯤꯁꯥꯅꯤ꯫ ꯑꯦꯗꯤꯛ ꯑꯣꯏꯕ ꯅꯤꯁꯥ ꯈꯨꯗꯤꯡꯃꯛꯀꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯂꯩ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯗ ꯑꯦꯗꯤꯛ ꯆꯨꯈ꯭ꯔꯕ ꯃꯤꯁꯛ ꯑꯃꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯂꯩꯇꯦ꯫ ꯉꯁꯤ ꯐꯥꯎꯕꯁꯨ ꯄꯨꯊꯣꯛꯇ꯭ꯔꯤ꯫ ꯁꯤꯕꯁꯨ ꯉꯝꯍꯜꯂꯤ, ꯉꯥꯎꯆꯠꯅꯕꯁꯨ ꯉꯝꯍꯜꯂꯤ ꯅꯨꯡꯁꯤꯕ ꯍꯥꯏꯔꯤꯕ ꯅꯤꯁꯥ ꯑꯁꯤꯅ꯫ ꯊꯣꯏꯕꯤꯆꯥꯅ ꯈꯨꯝꯂꯛꯏꯕ ꯄꯥꯎꯈꯨꯝꯗꯣ ꯇꯥꯕꯗ ꯊꯨꯛ ꯂꯥꯎꯕ ꯐꯥꯎꯏ, ꯊꯃꯣꯏꯗ ꯄꯥꯜꯂꯤ꯫ ꯊꯣꯏ, ꯅꯪ ꯌꯥꯝ ꯋꯥꯔꯝꯒꯅꯤ, ꯑꯩꯁꯨ ꯈꯪꯉꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯏ, ꯍꯧꯈ꯭ꯔꯕ ꯅꯪꯒꯤ ꯄꯨꯟꯁꯤ ꯃꯇꯦꯛ ꯑꯃꯒꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯈꯔꯅ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯄꯨꯟꯁꯤꯗ ꯑꯣꯏꯔꯤꯕ ꯐꯪꯂꯤꯕ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥꯗ ꯀꯤꯍꯟꯒꯅꯨ꯫ ꯃꯗꯨꯅ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯕꯨ ꯍꯦꯟꯅ ꯃꯥꯡꯍꯜꯂꯛꯄ ꯌꯥꯏ꯫ ꯍꯛꯊꯦꯡꯅꯅ ꯅꯪꯒ ꯋꯥꯔꯤ ꯁꯥꯗ꯭ꯔꯁꯨ ꯑꯩ ꯅꯪꯁꯦ ꯋꯥꯈꯜ ꯂꯩꯕ ꯑꯉꯥꯡꯅꯤ ꯈꯪꯉꯤ꯫ ꯀꯥꯎꯊꯣꯛꯄꯒꯤ ꯀꯥꯟꯅꯕ ꯂꯩꯕꯅꯤ꯫ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯀꯔꯤꯒꯤ ꯋꯥꯍꯜꯂꯤꯅꯣ? ꯗꯥꯅꯥꯎ, ꯑꯩꯒꯤ ꯏꯔꯥꯏꯕꯛꯇ ꯏꯁꯣꯔꯅ ꯁꯨꯝꯅ ꯇꯝꯕꯤꯔꯝꯃꯕ ꯃꯥꯜꯂꯦ꯫ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯒꯦ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯃꯨꯛ ꯃꯦꯁꯦꯖ ꯊꯥꯅꯁꯤꯀꯣ? ꯍꯣꯏ ꯍꯣꯏ꯫ ꯊꯣꯏꯕꯤꯗꯤ ꯅꯅꯥꯎꯒꯤ ꯋꯥꯗꯣ ꯊꯃꯣꯏꯗ ꯊꯣꯏꯅ ꯈꯟꯖꯤꯟꯗꯦ, ꯑꯗꯨꯕꯨ ꯄꯥꯝꯃꯨꯕꯗꯤ ꯊꯣꯏꯕꯤꯆꯥꯒꯤ ꯈꯟꯕꯗ ꯋꯥꯈꯜꯗꯣ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ꯫ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ? ꯂꯨꯍꯣꯡꯂꯕ ꯑꯩꯅ ꯑꯇꯣꯞꯄ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯤ ꯅꯨꯄꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯕꯨ ꯌꯥꯕ꯭ꯔꯥ? ꯄꯥꯝꯃꯨꯕ ꯏꯃꯣꯁꯅꯦꯜ ꯈꯤꯇꯪ ꯑꯣꯏꯔꯦ ꯉꯁꯤꯗꯤ꯫ ꯎꯪꯉꯒ ꯂꯩꯔꯤꯉꯩꯗ ꯊꯣꯏꯕꯤꯅ ꯀꯔꯦꯝꯅꯔꯤ꯫ ꯅꯪꯕꯨ ꯉꯁꯥꯏ ꯆꯥꯛ ꯆꯥꯕ ꯌꯥꯗꯧ ꯃꯥꯟꯗꯦ ꯍꯥꯏꯗꯥꯏꯅꯦ? ꯑꯗꯨꯒ ꯄꯨꯈꯝꯒ ꯄꯥꯏꯈꯩ ꯆꯥꯕꯗꯨꯔꯕ? ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ꯫ ꯑꯣꯏ, ꯀꯩꯗꯧꯔꯦ? ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ? ꯍꯤꯡꯆꯥꯕꯤ, ꯅꯪꯒ ꯂꯨꯍꯣꯡꯂꯨꯕꯗꯩ ꯑꯩꯁꯦ ꯅꯨꯄꯤꯅ ꯑꯝꯇ ꯄꯥꯝꯕꯤꯗ꯭ꯔꯦ꯫ ꯏꯁ,
Haha. Nang yam nokningbra? Ha? Yam nokningbro? ꯑꯣ ꯑꯍꯣꯡꯕ ꯄꯣꯠꯁꯦ ꯀꯨꯏꯅ ꯆꯠꯇꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯇꯤ ꯈꯪꯅꯔꯛꯄ ꯑꯗ ꯄꯥꯝꯗꯕ ꯅꯪꯗꯤ ꯌꯥꯝ ꯇꯥꯡꯕꯩ ꯃꯑꯣꯡꯅꯤꯅꯦ. ꯅꯪꯉꯣꯟꯗꯩ ꯈꯔꯗꯤ ꯍꯦꯜꯂꯦ ꯇꯥꯡꯕ. ꯇꯨꯠ, ꯅꯁꯛ ꯏꯊꯤ ꯌꯦꯛ ꯊꯤꯔꯒ ꯅꯪꯅ ꯑꯩꯕꯨ ꯄꯣꯠꯁꯦꯝ ꯇꯧꯔꯒ ꯐꯥꯔꯤ ꯅꯠꯇ꯭ꯔꯣ? ꯀꯔꯤ? ꯑꯩꯅ ꯅꯪ ꯀꯥꯏꯗ ꯐꯥꯏ? ꯍꯥ? ꯀꯥꯏꯗ ꯐꯥꯒꯦ? ꯉꯔꯥꯡ ꯅꯪꯅ ꯍꯥꯟꯅ ꯀꯨꯟꯗꯣ ꯍꯨꯏꯗꯨꯗꯤ. ꯍꯦꯔꯥ, ꯉꯁꯤ ꯌꯨꯝꯗ ꯊꯣꯛ ꯆꯠꯈꯤꯅꯤꯀꯣ. ꯆꯠꯈꯣꯅ. ꯊꯣꯏꯕꯤ ꯄ꯭ꯔꯥꯟ ꯄ꯭ꯔꯣꯄꯣꯛ ꯆꯥꯛꯄꯗ ꯂꯣꯏꯔꯦ ꯑꯗꯨꯒ ꯈꯨꯝꯃꯩ. ꯁꯨꯡꯆꯠ ꯆꯠꯂꯣꯏ. ꯆꯠꯇ꯭ꯔ ꯇꯣꯛꯎ. ꯊꯣꯏꯕꯤ ꯁꯥꯎꯅꯤꯡꯕꯅ ꯇꯧꯐꯝ ꯈꯪꯗꯦ. ꯃꯁꯥꯗꯣ ꯐꯃꯨꯡꯗꯒꯤ ꯐꯟ ꯀꯨꯝꯊꯔꯛꯏ. ꯍꯧꯒꯠꯂꯣ. ꯀꯔꯤꯒꯤ? ꯍꯧꯒꯠꯂꯣꯗꯤ ꯍꯧꯒꯠꯂꯣ ꯊꯨꯅ. ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯦ. ꯈꯨꯗꯥꯡꯗꯨꯗ ꯍꯦꯛ ꯄꯥꯏꯔꯒ ꯆꯤꯡꯊꯩ ꯐꯃꯨꯡꯗꯒꯤ.